LAMDAM ASIDA SHINGNARAKPA KHUDINGMAK THENGNABA NGAMNABA CHAHI LISAंग SITNA SEMGALAKKIBA AIKHOIGI Punsirol Amadi Khunnailon gi Pangal Loushing Yokhattuna Lambi Yatpagi Tangai Phadaba Lei HAINA MATAM AMADA UNLF ki chairman OIRAMBA SANAYAIMA PHONGDORAKLI WAFAM ASING ASI Bishnupur district ki classified laiba Ibudhongnongda Lairen Pakhangmagi Laibungda Pangthokpa classified youth voluntary organization KYVO gi Nifugataruk Suba Foundation degi thoramda mahakna phongdokhibani Manipur the way forward haiba team the pangthokiba thoram aduda RK Sanayaiman hai ngasidi aikhoigi lamdam asi khwaidagi chaungna singnarakpagi tanfam aduda leiri phibam asi matau karamna thengnaraga manglomda changsingadagi hairabadi thengkhang kayarakta makhal makha kyagi chaitheng nangduna chahi lising kaya changna semgalakkiba lamdam asigi Punsirol Amadi Khunnailon adugi Pangal Loushing Yokhattuna Lambi Yatpa mathau tai aikhoigi mayek asi chaurakna lising ahumga Chatrukki mamangdagi leirakre amadi aiba puwari na chahi lising ani mapung pharakle asumna matik mangal leina haurakhiba aikhoigi civilization asing asidi tonga-tonganba thausil kayana potlam khudingmak mipal tangbagi phibam amata lakle chinjak ta mipal tangdana pothok marang kaina puthoklaba matamdata khunai asi masak thokna hingba ngamgani maramaduna lau singuda yumpham oiraga aikhoigi senmitlon sembatpa mathau tai chinjak ta mipal tangdraba matamdata ningtamna afaba amadi chawkhatpagi wakhal khanba ngamgani phibam asi lakpa matamda hingminnariba yelhau phurup maselgi marakta amana amabu mateng pangnaduna economic interdependence ke Achetpa mari ama leirakani hairiba mari aduda yumpham moiraga apunbagi saktam ama sagatpa changi madugidamak mating leiba micham miyamgi oiba lengak ama lehenba mathau tai haina RK Sanayaiman makhata phongdokhi Manipuri kami ni berjumpa dengan si tempat yang kita keluar, mahu mereka keluar dari Singapura, Malaysia, dan Malaysia. Lepas si pasien pulih punya orang, orang yang terhati kalau cerita sini yang ini kan se, berhiasi dia kawan. Ada bu, asyik walaupun ni mereka mesti punya yang punya hanya dua mereka punya sampai mereka pun se, masih ini pun mereka pun sampai mereka bagi sisanya mereka bagi pun tidak mereka bagi masuk Manipuri. Memang masih ada. Kalau ini daripada permainan kaya, mereka se berhiasi. Thoram aduda saruk yakibi apunba Manipur kanba Imaluk ki president Ima Laurembam nganbina hai ngasi Manipur na oiriba phibam asi lengakna mathau ningthina toroktabadagi thokpane lamdam asi thengkhang kayarakta khuraki ina lai saduna lakli khaibung ta daba amadi punna hingminabagi wakhalona mangda thamlaga miyamgi haiba wafam asida lingjel manana amasung thamoi sengna khong thangjinba mathau tai haina mahangna phongdokhi Thoramgi saruka moina classify khungangi kosem bosem amadi CBSE na lobe exam amadi tongan-tongan ba competitive exam singda mai paklaba mahairoi amadi sanaroi singda certificate amasung momento piduna EIKHOI basu utkhi male ba chenging kha tam na le pale ba ni ai phai kha tam ba andun na ba ni haidana chongpho ki ba ro phai na yin sak sa ba phire ka ma ga loina na chongpho ki ba ni haida se ai miyam da thamdari aduga ai khoina thengkhang naina tikendra de po phama matamda tikendra digi lamu chinma usana gi damakta mathangna le haido unanaba british ki minai beraga thokhiba helendro thoga subedana tikendra de po phama banda magi aduga police program tawhido mamai ga ma ningam makadana tikendra de kuramaga tikendra jinna kari dawhi nang nangai lokyalo hai daga pijiba adu komba aku di puraki ina lai saba Manipur lai daga nate hai basi maguai